ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯃꯦꯅꯀꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯗ ꯚꯨꯠ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯟꯗꯨꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯕꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯂꯥꯛꯄꯗ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ꯫ ꯑꯊꯤꯕ ꯅꯨꯄꯥ ꯂꯥꯛꯂꯒꯅ ꯑꯀꯤ ꯑꯈꯪ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯆꯥꯛ ꯊꯛꯍꯜꯂꯤ꯫ ꯈꯨꯟ ꯑꯁꯤꯗ ꯇꯣꯟꯗꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯂꯩꯍꯥꯎꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯏꯃꯨꯡ ꯑꯗꯨꯗ ꯂꯩ꯫ ꯃꯄꯥꯗꯤ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟ ꯃꯇꯧ ꯀꯔꯝꯅ ꯁꯦꯜ ꯇꯥꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯈꯔ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯟꯗꯣꯟꯒꯤ ꯃꯃꯥꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯃꯇꯥꯏꯒꯤ ꯀꯥ ꯅꯈꯣꯏ ꯅꯙꯧꯅ ꯂꯩꯔꯝꯕ ꯑꯗꯨꯒꯤ ꯀꯥꯗꯣ ꯑꯝꯇ ꯂꯣꯏꯁꯜꯂꯨ꯫ ꯅꯈꯣꯏ ꯅꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯗꯣ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯒꯗꯧꯔꯤ꯫ ꯃꯗꯨꯅ ꯅꯪ ꯀꯥ ꯑꯗꯣ ꯉꯁꯤ ꯂꯣꯏꯁꯜꯂꯨ꯫ ꯑꯩ ꯅꯗꯣꯝꯆꯥ ꯃꯦꯝꯆꯥ ꯈꯣꯏꯗꯒꯤꯅꯦ ꯌꯦꯟꯗꯦꯝ ꯂꯧꯔꯨꯈꯤꯒꯦ." ꯇꯣꯟꯗꯣꯟ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯈꯨꯝꯃꯛꯏ꯫ "ꯑꯣꯍꯣꯏ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯣꯏꯁꯤꯜꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯍꯧꯒꯠꯂꯒ ꯂꯩꯔꯝꯃꯣꯀꯣ, ꯑꯩ ꯆꯠꯂꯦ." "ꯍꯣꯏ ꯏꯃꯥ." ꯃꯃꯥ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯣꯟ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯀꯥ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯆꯥꯎꯕ ꯇꯣꯟꯗꯣꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ "ꯇꯣꯟꯗꯣꯟ, ꯇꯣꯟꯗꯣꯟ, ꯌꯦꯡꯗꯧ ꯃꯥꯟꯕꯧ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ?" ꯇꯣꯟꯗꯣꯟꯅ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ "ꯀꯩꯅꯣ ꯋꯥꯇꯦꯛ, ꯀꯣꯏꯀꯧ ꯀꯧꯔꯤꯗꯣ, ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯍꯥꯟꯅ ꯀꯧꯖꯔꯤꯕ ꯃꯤꯒꯤ ꯌꯨꯝ ꯑꯣꯏꯕꯒꯤ ꯅꯪ ꯃꯇꯣꯏꯅꯔꯥ? ꯅꯨꯡꯇꯤꯒꯤꯗꯤ ꯆꯪꯂꯛꯏꯅꯤꯅꯦ꯫ ꯐꯔꯦ ꯅꯪ ꯂꯥꯛꯄꯁꯦ꯫ ꯐꯅꯤ ꯅꯪ, ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯃꯇꯥꯏ ꯀꯥꯁꯦ ꯏꯃꯥꯅ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯗꯣ ꯂꯥꯛꯀꯅꯤ ꯂꯣꯏꯁꯤꯜꯂꯣꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯅꯤ." "ꯃꯁꯛꯄꯨ ꯐꯖꯕ꯭ꯔꯣ?" "ꯍꯣꯏ, ꯅꯨꯄꯤꯅꯒ ꯐꯪꯗꯝꯅꯦ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦꯗ." "ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯜꯍꯧꯔꯒꯦ." "ꯌꯥꯔꯣꯏ, ꯏꯕꯥꯅꯤ ꯑꯝꯇ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ." "ꯑꯩꯅ ꯂꯥꯛꯄꯁꯤꯗꯤꯕ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯛꯄ." "ꯂꯥꯛꯑꯣ, ꯋꯥꯊꯤ ꯇꯧꯔꯅꯣ, ꯏꯕꯥꯅꯤ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯁꯦ." ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯄꯨꯒꯤ ꯎꯄꯨ ꯃꯆꯥ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯊꯤꯕꯗ ꯐꯪꯂꯝꯗꯦ꯫ ꯀꯔꯤ ꯎꯄꯨ ꯑꯣꯏꯔꯖꯥꯠꯅꯣ ꯁꯤꯕꯣ? ꯁꯦꯜꯒ ꯃꯌꯥꯝ ꯌꯥꯎꯔꯝꯃꯗꯤ ꯐꯅꯤꯗ꯫ "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯋꯥꯈꯜꯅ ꯗꯣꯂꯥꯟ ꯁꯥꯕꯣ, ꯏꯁ ꯏꯁ." ꯃꯈꯣꯏꯅꯤ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯎꯄꯨ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯎꯄꯨ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯔꯤꯕ ꯑꯅꯤꯃꯨꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯒꯤ ꯃꯄꯨ ꯊꯥꯏꯅ ꯂꯥꯏ ꯈꯔ ꯈꯔ ꯁꯥꯟꯅꯔꯝꯕ ꯅꯨꯄꯥꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯗꯨ ꯚꯨꯠꯇꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯕꯒꯤ ꯂꯥꯏꯁꯣꯟ ꯏꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯇꯣꯟꯗꯣꯟ, ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ "ꯆꯥꯎꯕ, ꯏꯕꯥꯅꯤ ꯗꯥꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯁꯤꯗꯅ." "ꯀꯔꯤ ꯗꯥꯎꯅꯣ ꯌꯦꯡꯗꯣꯏꯁꯦ? ꯎꯔꯦꯗꯅ, ꯏꯙꯧꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯅ ꯚꯨꯠ ꯀꯧꯔꯒ ꯏꯕꯥꯅꯤ ꯁꯦꯜ ꯄꯨꯍꯧꯔꯁꯤ." "ꯀꯔꯤ? ꯑꯩ ꯉꯝꯃꯣꯏ. ꯃꯤ ꯐꯨꯅꯕ ꯀꯤꯕ ꯑꯩꯅ ꯚꯨꯠ ꯎꯅꯔꯨꯗꯣꯏꯕ? ꯉꯝꯃꯣꯏ. ꯍꯦꯔ ꯅꯨꯄꯥ ꯃꯥꯟꯗꯕ. ꯍꯣꯔꯦꯟ ꯆꯠꯂꯨꯁꯤ." "ꯀꯗꯥꯏꯗ?" "ꯃꯤꯅ ꯇꯝꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯣꯡꯅꯥꯡꯒꯤꯗꯨꯗ." "ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕ, ꯑꯩ ꯉꯝꯃꯣꯏꯕ ꯍꯣ, ꯑꯩ ꯉꯝꯃꯣꯏꯕ. ꯑꯩꯕꯨ ꯚꯨꯠꯇꯨ ꯎꯔ ꯁꯤꯈ꯭ꯔో ꯍꯥꯏꯕ꯭ꯔో? ꯅꯪ ꯑꯩꯒꯤ ꯁꯣꯔꯥꯠꯀꯤ ꯇꯟ ꯆꯥꯅꯤꯡꯕ꯭ꯔꯣ? ꯍꯩ, ꯀꯩꯝ ꯇꯧꯔꯣꯏ. ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯤ ꯅꯨꯡꯗꯥꯡꯗ ꯆꯠꯂꯨꯁꯤ, ꯀꯩꯝ ꯇꯧꯔꯣꯏꯕ. ꯚꯨꯠ ꯑꯃ ꯀꯧꯔꯒ ꯁꯦꯜ ꯈꯤꯇ ꯄꯨꯍꯧꯁꯦꯕ." ꯆꯥꯎꯕꯁꯨ ꯀꯤꯅ ꯀꯤꯅ ꯌꯥꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎ ꯈꯣꯟ ꯇꯥꯗꯕ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯅꯤ꯫ ꯆꯥꯎꯕ ꯉꯁꯤꯗꯤ ꯇꯣꯟꯗꯣꯟ ꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯇꯣꯟꯗꯣꯟ ꯍꯧꯒꯠꯂꯒ "ꯏꯇꯥꯎ, ꯏꯇꯥꯎ, ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ." ꯆꯥꯎꯕꯁꯨ ꯇꯥꯗꯨꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯙꯧꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯂꯣꯠꯅ ꯄꯣꯅꯥ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯏ ꯃꯄꯥꯟꯗ꯫ ꯄꯣꯅꯥ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯚꯨꯠ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯛꯄꯩꯅ "ꯃꯇꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯖꯔꯕ ꯁꯨꯝꯖꯤꯠ ꯑꯁꯤꯗ ꯄꯥꯏꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯃꯇꯥ." ꯃꯁꯤ ꯍꯥꯏꯔꯒ ꯀꯣꯛꯄꯩꯅ ꯁꯨꯝꯖꯤꯠ ꯑꯗꯨꯗ ꯄꯥꯏꯅꯕ ꯐꯝꯂꯝꯃꯤ꯫ ꯇꯣꯟꯁꯥꯡꯅ "ꯉꯥꯏꯈꯣ ꯃꯇꯥ, ꯑꯩ ꯑꯃꯨꯛꯇ ꯀꯦꯔꯛꯈꯤꯒꯦ, ꯁꯝꯒ ꯑꯃꯨꯛꯇ ꯍꯥꯞꯄꯛꯀꯦ, ꯅꯨꯄꯥ ꯂꯥꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯉꯥꯎꯅꯕ." "ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯀꯦꯗꯣꯏꯕ? ꯀꯩ ꯍꯥꯏꯕ?" "ꯍꯣ, ꯀꯦꯌꯣ ꯍꯥꯏꯕ. ꯉꯥꯏꯍꯥꯛ ꯏꯕꯥꯅꯤ ꯀꯣꯏꯔꯨꯁꯤ, ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ." ꯇꯣꯟꯁꯥꯡ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯆꯨꯖꯥꯛ ꯃꯀꯨꯅ ꯃꯁꯝ ꯁꯦꯝꯂꯒ ꯃꯀꯣꯛꯇꯨꯗ ꯎꯠꯂꯝꯃꯤ꯫ "ꯃꯇꯥ, ꯐꯖꯔꯕ꯭ꯔꯥ?" ꯐꯖꯔꯦ ꯏꯇꯥ. ꯋꯥꯔꯛꯀꯤ ꯇꯌꯥꯅ ꯀꯩꯗꯧꯔꯨꯅꯤ?"
ꯀꯔꯤꯅꯣ ꯏꯇꯥ ꯑꯩꯅ ꯐꯖꯕ ꯑꯁꯤꯗ ꯀꯜꯂꯛꯏꯔꯣ ꯍꯣ ꯐꯖꯩ ꯍꯥꯏꯕ ꯏꯇꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯩꯁ ꯐꯖꯕ ꯁꯥꯔꯒ ꯇꯣꯡꯊꯣꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯀꯣꯛꯄꯩꯗ ꯀꯣꯜꯂꯒ ꯇꯣꯡꯂꯝꯃꯤ ꯌꯥꯔꯕꯣ ꯃꯇꯥ ꯌꯥꯔꯦ ꯃꯇꯥ ꯊꯧꯔꯦꯍꯦ ꯑꯗꯨꯗꯤ ꯏꯁ ꯌꯥ ꯃꯕꯥꯅꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯩ ꯇꯣꯟꯁꯥꯡꯅ ꯍꯣ ꯏꯃꯥꯟꯅꯕꯤ ꯍꯟꯗꯛꯇꯤ ꯑꯊꯦꯡꯕꯗ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯀꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯕ ꯅꯪꯕꯨ ꯀꯣꯛꯄꯩ ꯑꯗꯨꯅ ꯌꯦꯡꯂꯛꯂꯒ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯤꯜꯂꯛꯑꯝꯃꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯈꯟꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯅꯣꯛꯂꯛꯀꯅꯨ ꯑꯩ ꯐꯥꯎ ꯅꯪꯒꯤ ꯈꯨꯅꯣꯛꯇꯣ ꯀꯤꯌꯦ ꯅꯪꯒꯤ ꯈꯨꯅꯣꯛꯇꯨꯗꯤ ꯀꯤꯗꯦꯍꯦ ꯃꯕꯥꯅꯤ ꯈꯨꯅꯣꯛ ꯊꯤ ꯍꯥꯏꯔꯒ ꯁꯥꯎꯅꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯁꯥ ꯅꯥꯃꯗ ꯇꯣꯡꯂꯝꯃꯤ ꯀꯣꯛꯄꯩ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯥ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯐꯖꯩ ꯃꯇꯥ ꯅꯁꯝꯗꯨꯒ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯍꯥꯡꯀꯣꯛ ꯃꯥꯜꯂꯤꯁꯤꯗꯤ ꯃꯥꯗꯤ ꯈꯪꯗꯤ ꯀꯣꯛꯄꯩ ꯅꯥꯇꯣꯟ ꯑꯗꯨꯅ ꯃꯅꯝ ꯅꯝꯕꯗꯧꯅ ꯃꯅꯝꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯝꯕꯤꯗ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯄ ꯎꯔꯝꯃꯤ ꯕꯨꯠ ꯑꯅꯤꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯅꯩ ꯀꯣꯛꯄꯩꯅ ꯃꯁꯤꯗꯤ ꯄꯥꯈꯪ ꯃꯥꯜꯂꯤꯗ ꯃꯇꯝ ꯀꯨꯏꯅ ꯏꯔꯥꯡ ꯇꯧꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯇꯧꯒꯦ ꯇꯣꯟꯁꯥꯡꯅ ꯃꯥꯜꯂꯦ ꯏꯕꯥꯅꯤ ꯑꯃꯃꯝ ꯌꯦꯟꯅꯔꯁꯤ ꯄꯥꯈꯪꯒ ꯂꯥꯛꯇꯕ ꯀꯣꯛꯄꯩꯅ ꯃꯇꯥ ꯃꯇꯝ ꯀꯨꯏꯅ ꯅꯤꯄꯥ ꯎꯔꯨꯗ꯭ꯔꯒ ꯉꯁꯤ ꯎꯕꯁꯤꯗ ꯃꯤꯍꯨꯟꯒꯁꯦ ꯗꯤꯡ ꯆꯣꯡꯉꯦ ꯍꯥꯏꯕ ꯑꯩꯁꯨꯅꯤ ꯏꯇꯥ ꯃꯤꯍꯨꯟꯁꯦ ꯈꯨꯠꯇ ꯑꯣꯏꯅ ꯆꯣꯡꯂꯛꯑꯦ ꯇꯣꯟꯗꯣꯟꯅ ꯆꯥꯎꯕ ꯃꯐꯝꯗꯤ ꯌꯧꯔꯦ ꯆꯥꯎꯕ ꯈꯣꯟꯖꯦꯜ ꯈꯔ ꯅꯤꯛꯂꯞ ꯇꯣꯟꯗꯣꯟ ꯑꯩꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯑꯦꯕ ꯍꯦꯔꯥ ꯅꯨꯄꯥ ꯃꯥꯟꯗꯦꯗ ꯆꯥꯎꯕ ꯅꯪꯁꯦ ꯅꯪꯀꯣ ꯆꯥꯎꯕꯤ ꯑꯣꯏꯅ ꯀꯧꯔꯕ꯭ꯔꯅ ꯍꯣ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯆꯥꯎꯕꯅ ꯇꯣꯟꯗꯣꯟ ꯕꯨꯠ ꯊꯣꯔꯛꯂ ꯃꯥꯜꯂꯦ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯁꯤꯗꯣꯔꯖꯥꯠꯂꯣ ꯍꯣ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯅꯪ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯔꯣ ꯑꯩꯁꯨ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯦ ꯇꯣꯟꯗꯣꯟ ꯑꯩ ꯀꯤꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯅ ꯆꯠꯀꯨꯝꯁꯦ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯇꯧꯒꯦꯁꯦ ꯅꯪ ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯃꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯆꯦꯟꯕ ꯍꯧꯔꯝꯃꯤ ꯇꯣꯟꯁꯥꯡꯅ ꯑꯃꯨꯛ ꯍꯩꯃꯥ ꯃꯁꯤ ꯄꯥꯈꯪꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯦ ꯑꯩꯅ ꯐꯥꯗ꯭ꯔꯤꯉꯩꯗ ꯆꯦꯟꯕꯗꯣ ꯂꯦꯞꯄꯣ ꯍꯥꯏꯕꯅꯦ ꯂꯦꯞꯄꯣ ꯍꯥꯏꯔꯒ ꯍꯣꯏ ꯑꯩ ꯂꯦꯞꯄꯒꯦ ꯅꯪꯒꯤ ꯈꯨꯅꯣꯛꯇꯣ ꯅꯣꯛꯂꯛꯀꯅꯨ ꯍꯣꯏ ꯅꯣꯛꯑꯔꯣꯏꯁꯦ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯀꯤꯔꯤ ꯀꯩꯒꯤꯅꯣ ꯅꯁꯛꯇꯣ ꯊꯤꯕꯒꯤꯅꯦ ꯀꯣꯛꯄꯩꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛ ꯎꯠꯂꯛꯑꯒꯦ ꯎꯠꯂꯛꯀꯅꯨ ꯇꯣꯟꯁꯥꯡꯅ ꯏꯕꯥꯅꯤꯁꯦ ꯅꯨꯄꯥ ꯄꯥꯈꯪ ꯎꯗꯕ ꯀꯨꯏꯔꯦ ꯉꯁꯤ ꯅꯕꯥꯅꯤ ꯂꯥꯛꯄꯁꯤꯗꯤ ꯍꯔꯥꯎꯕꯗ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯅꯣꯛꯀꯅꯨ ꯍꯥꯏꯔꯒ ꯍꯣꯏ ꯅꯣꯛꯑꯔꯣꯏꯁꯦ ꯇꯣꯟꯗꯣꯟ ꯀꯤꯔꯤꯕ ꯑꯗꯨ ꯀꯤꯗꯕ ꯁꯥꯔꯒ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯣꯛꯂꯝꯃꯤ ꯇꯣꯟꯗꯣꯟ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯝꯃꯤ ꯚꯨꯠ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯇꯣꯟꯗꯣꯟ ꯆꯥꯎꯕꯗ ꯎꯍꯜꯂꯛꯂꯝꯃꯤ ꯇꯣꯟꯗꯣꯟꯒ ꯆꯥꯎꯕꯒꯅ ꯍꯣꯏꯃ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯈꯥꯗ ꯐꯝꯈꯤꯔꯝꯃꯤ ꯇꯣꯟꯁꯥꯡꯅ ꯀꯤꯒꯅꯣ ꯇꯥꯃꯣ ꯆꯥꯎꯕꯅ ꯅꯣꯏꯗꯤ ꯑꯁꯨꯛ ꯌꯥꯝ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯣꯛꯄꯩꯅ ꯍꯣ ꯑꯩꯈꯣꯏꯁꯦ ꯚꯨꯠꯅꯦ ꯚꯨꯠ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯤꯌꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯖꯗꯧꯕ ꯚꯨꯠ ꯑꯣꯏꯕꯅꯤꯅ ꯊꯤꯔꯤꯕ ꯚꯨꯠ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅ ꯊꯤꯅꯩꯌꯦ ꯑꯗꯣ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯕꯖꯥꯠꯅꯤ ꯇꯣꯟꯗꯣꯟ ꯀꯤꯔꯕꯁꯨ ꯀꯤꯗꯕ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯚꯨꯠ ꯑꯅꯤꯗꯨꯗ ꯇꯥꯠ ꯇꯧꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯑꯅꯤ ꯀꯩꯒꯤ ꯃꯤꯡ ꯀꯧꯒꯦ ꯚꯨꯠ ꯑꯅꯤꯗꯨ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯣꯠꯅ ꯚꯨꯠ ꯑꯅꯤꯗꯨ ꯆꯤꯔꯣꯟ ꯇꯧꯅꯩ ꯀꯣꯛꯄꯩꯅ ꯃꯇꯥ ꯑꯩꯅ ꯉꯁꯤ ꯀꯦꯔꯒ ꯂꯩꯕꯁꯤꯗꯤ ꯗꯥꯎꯁꯤ ꯌꯥꯝ ꯊꯤꯅ ꯌꯥꯏꯍꯦ ꯇꯣꯟꯁꯥꯡꯅ ꯑꯩꯈꯣꯏꯗꯤ ꯀꯦꯗ꯭ꯔꯁꯨ ꯃꯍꯧꯁꯥꯒꯤ ꯐꯖꯕꯤꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯛꯏꯁꯤꯅꯤ ꯀꯣꯛꯄꯩ ꯈꯔ ꯇꯞꯅ ꯀꯦꯔꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩꯒꯤ ꯃꯤꯡꯅ ꯀꯣꯛꯄꯩ ꯑꯩꯈꯣꯏ ꯏꯇꯥꯒꯤ ꯃꯤꯡꯅ ꯇꯣꯟꯁꯥꯡ ꯃꯤꯡ ꯑꯅꯤꯗꯣ ꯍꯥꯏꯔꯛꯄꯗ ꯀꯤꯔꯒ ꯂꯩꯔꯝꯕ ꯆꯥꯎꯕ ꯀꯟꯅ ꯅꯣꯛꯂꯛꯂꯝꯃꯤ ꯀꯔꯤ ꯃꯤꯡꯅꯣ ꯑꯗꯨꯗꯤ ꯍꯥ
มานเจ้านางเสไอ้กับกอยเนรเสอิสฮาบีเอ๊ะก็ดีอ่ะงามซะด้วยไอ้นุปีพังเดบิดเลยเจอร์กี้นั่งกับกูน่ะไม่ได้งามมั้ยตอนสร้างคารากีระกะมุตามโมนางไอ้กับกอยเนรดีนางกีอปามบลูอินปีด้วยนี่เซลปีโอซูปีด้วยนี่เจ้าว่าตอนโดนมาบานี่คุจินสิกนาดุนัตันจาสิจับจาริคันดุนะตอนโดนก็ไปได้ยังแล้วก็ไล่เด็กอดูพักตกตุนไล่ช่วยเราดูสลักลำก็ไปตอนโดนได้ยังแล้วก็ตามโมนางเซนเกียปามิโนไม่ยังอดูดีไอ้น่าให้บอกว่าเสียนะบัตาบะให้รู้อีบานนี่ก็น่าบัตาบะตอนโดนมาสุขุมเลยอดูอีบานี่นุ่งตีอุณหภูมิอะไรอีก็รีเกียมีน่ะไอ้อังเอาบนนี้ให้กันเฮ้ยอดน้องไม่จริงคุดิ้งกี้มาพัมอสิดามาทำอสิมักตะดาไออุณหภูมิลากบัตาบะเฮ้ยลากิตอนสร้างสาวบุได้ยังเลยกะตามว่ามีกิติวาริสานาเครอีบานี่ดีก็ไม่นะตัวบะไอ้ดีสิลกับพูดเลยอดูไอ้เรื่องนั่งไอ้กับก้อยนั่นแต่ไม่ยากเลยนั่งน่ะยากระดินั่งอาศัยสิ่งเล็กขังโอ้ยไอ้ยาเลยก็ไปนั่นตอนโดนได้ยังเลยกะตามว่าไอ้เซ่พัซบรฮะนั่งเซ่พัซอดูไอ้คุยสุขอะไรกิทิ้งบุตรอันนี้ดูสมัครคุยได้เซลปีนับมันตรสอลมีก็ไปนะไอ้กิเซลมายามทอรักโลสุเซลมายามอามามารีก็ไปกิมาคุตกิไปทอริอดูกะตอนโดนได้ปีเลยมาคุยสมัยยุมได้ฮัลลักลมีมาคุยนะฮันคีบะดูบุตรอันนี้ดูน่ายังเลยก็ให้เขาก็ไปนะไอ้กินุป้าเซ่ยามน่าพัซนั่งตลอดไอ้กิสุพัซนะอาสมดมาบานิสุวารีสถานรกะวาระดุนตุมลมีน้องอาเลตอนโดนเจ้าบกะงารังกีอากีบวารีดุสถานรกะอมุกสิโนอีอมุกสุกีรีเจ้าบนะตอนโดนนังบูเซลมายามดูกรีดิสินะด้วยเกมตัวเซลมายามดอกอาบัมตะพุทโธกะจ้าบุทโธกุดิสินะด้วยมารุปอันนี้ดุสุวารีสถานรมีมาตามคารากิมาตุงนี้นามิดังกีมาตามอมุกยอรักีบุตรอันนี้ดุนันเลยบะมาพัมอดุดายูงาวนุปาอันนี้ลักลำยูงาวระกสุวารีสถานรมีมานีนะมาฟัมใช่ตำนับมาฟัมเนี่ยให้เป็นตรมตาตรงบนะให้มาตาอดูบุตรสิงห์doไอ้คุยอุบดกีดนะทรอยด์นักกันตะกี้ให้รักลำมีก็ไปนะกันได้เดจัดลีโนยูงาวนุปาอันนี้ตัวยังไงตอนสังนะตาดาอันนี้โหกันได้จัดลีโนไอ้คุยกินักตะละอีโรนุปาอันนี้ตัวขี้รักปะฮารามีมานีนะมาตาเบะไอ้ยูงาวบุกด้วยนั่นคือไอ้กีมันด้วยชีเล่มาตาเบะตรงบนะนั่งตลอดไอ้สุเซลักตุยเนี่ยไอ้จอมตะกเลงเขาบังมวยก็ไปในใส่สังเลยเจ็ดเกหายนะคันคีนูอีนักตะกี้ลาบคีนูนังบุงไงบดาจบเธอระหักจางนี้นุปาอันนี้ตุกีบันดาเจนบะฮุรัมตอนสังนะเฮยูงเอาปตาดาอันนี้เจนคิโนให้บันเนโอ้อดูดินักคงอันนี้ดูพัดละแกตรงบนะมาตาบุญนักคงพากระมาเลยเจนไปยัดเลยก็ไปยูงเอาปนปาอันนี้กิมามังเดพัดเล็บลักลำตรงบมันนี่ปุ่นนั่นเราลักลำมีเฮ้ยมาบุตรอาสมนะให้ระกวันทารมีบุตรอันนี้ดูยังในระกตอนสังนะอิมานาเบียไอ้คอยอุบดวันทาครีก็ไปนะให้มาก็ไม่ต้องดูโนตอนสังนะวันทาระก็เลยละสันไอ้ดิมิตก็ยำเจอเลยไอ้กิตาโมเจ้าบัดเลยแหละอิมิตก็ยำบัดงำเจอเลยมาซีให้เรื่องนุกลามีก็ไปนะไอ้โซมาสักมาเตาพัซบะตาโมตอนโดนเลยแหละลำลานปะกันหนามาตะยังเจอเลยมาคุยอันนี้นะวารีสานารีบะอดอตอนโดนเจ้าบมาคุยกินป้าโอยดมันบกีวารีคุสานันน้องอาลักปะได้ยุ่งเอาปนป้าอันนี้ดอกตำนับฟมาดูดาสีเรให้บกีเป่าอดูคุณอดูดเลยบะมีคุดิงมักตารมีตอนโดนเจ้าบุษป่าวอดูตารมีเจ้าบนะอีวานิชอมุสีดูจ้าลขังดีไอ้ปากให้ปะฮอร์เอนี่น้องไอ้จิงสุกุยรักเจอีวานี่เยอะเลยบะโอยระปากละมีเนชุเจ้าบนะอีวานี่จะลุดระบดียุ่งดับพาวตำนรักตัวริบันจัดบุดีจะลุรสิเฮ้ยจะลุรสิอาสมเด็กคนกิมียามนะไม่บะฟ้าบะมาตานาระกะมาฟัมอดูดกิบุตรอดูจัดขินะบวาตานาเรไม่บะอดูนะนิ่งเท่ากับบันนมิตาไลคุรมกะบุตรอันนี้ดูตามทุกนับขดนาเรศีนามายามได้ให้เลยบุตรสิอามาคักเลยบันนัด
ꯃꯐꯝ ꯑꯁꯤꯗ ꯑꯅꯤꯅꯤ ꯂꯩꯔꯤꯕꯁꯤ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯇꯣꯃꯥꯜꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯍꯧꯗꯕꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯗ ꯃꯈꯣꯏ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯤꯃꯈꯩ ꯆꯠꯀꯅꯨ ꯑꯁꯨꯝꯅ ꯃꯤꯌꯥꯝꯗ ꯃꯥꯏꯕꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ ꯊꯥꯡꯖꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯀꯣꯛꯄꯩ ꯇꯣꯟꯁꯥꯡ ꯏꯁꯩ ꯁꯛꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯀꯣꯛꯄꯩꯅ ꯍꯌꯦꯡꯅꯤꯀꯣ ꯊꯥꯅꯈꯤꯕ ꯃꯇꯝ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ ꯑꯍꯤꯡꯁꯦ ꯇꯣꯟꯁꯥꯡꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯏꯁꯩ ꯁꯛꯂꯛꯑꯝꯃꯤ ꯂꯥꯛꯂꯣ ꯂꯦꯞꯂꯣ ꯅꯪꯕꯨ ꯏꯃꯥꯡꯗ ꯅꯨꯡꯁꯤꯅ ꯃꯨꯛꯇ ꯅꯪꯕꯨ ꯅꯣꯛꯂꯣꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯣꯟꯗꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯍꯥꯏꯅꯩ ꯀꯣꯛꯄꯩꯅ ꯃꯇꯥ ꯅꯥꯇꯣꯟ ꯇꯨꯝ ꯅꯪꯒꯤ ꯅꯁꯝ ꯑꯃ ꯊꯤꯔꯨꯁꯤ ꯅꯀꯣꯛ ꯑꯇꯨꯝꯕꯗꯣ ꯅꯈꯣꯏ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯔꯣꯏ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯋꯥ ꯒꯥꯔꯤꯁꯤꯗ ꯇꯣꯡꯉꯨ ꯂꯥꯛꯑꯣ ꯍꯋꯥ ꯒꯥꯔꯤ ꯍꯥꯏꯕ ꯁꯨꯝꯖꯤꯠ ꯑꯄꯠꯄꯁꯦ ꯁꯨꯝꯖꯤꯠꯁꯦ ꯏꯕꯥꯅꯤꯒꯤꯗꯤ ꯍꯋꯥ ꯒꯥꯔꯤꯅꯤ ꯂꯥꯛꯑꯣ ꯊꯦꯡꯉꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯝꯖꯤꯠ ꯑꯗꯨꯗ ꯇꯣꯡꯂꯒ ꯆꯨꯖꯥꯛ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯇꯣꯟꯁꯥꯡꯅ ꯑꯩꯒꯤ ꯁꯝ ꯐꯪꯂꯅꯤ ꯀꯣꯛꯄꯩꯅ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯆꯨꯖꯥꯛ ꯃꯀꯨ ꯑꯗꯨꯅ ꯃꯁꯝ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯁꯝꯕꯜ ꯑꯗꯨꯗ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯃꯆꯦꯠ ꯑꯗꯨ ꯀꯣꯛꯄꯩꯅ ꯎꯔꯝꯃꯤ ꯑꯩꯒꯤꯁꯨ ꯁꯝ ꯀꯨꯞꯅꯕ ꯐꯪꯂꯦ ꯃꯁꯤ ꯍꯥꯏꯔꯒ ꯕꯣꯔꯥ ꯁꯦꯒꯥꯏꯕꯗꯨ ꯃꯀꯣꯛꯇ ꯀꯨꯞꯄꯝꯃꯤ ꯃꯤꯒꯤ ꯆꯨꯖꯥꯛ ꯊꯥꯐꯝꯗꯨꯁꯨ ꯂꯣꯏꯅ ꯁꯟ ꯆꯪꯂꯒ ꯅꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯅꯩꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯥꯏꯖꯤꯡ ꯌꯧꯔꯛꯂꯦ ꯇꯣꯟꯗꯣꯟ ꯆꯥꯎꯕ ꯀꯤꯔꯕꯁꯨ ꯀꯤꯅ ꯅꯨꯃꯤꯗꯥꯡꯗ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯚꯨꯠꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯀꯤꯅ ꯂꯥꯛꯂꯝꯃꯤ ꯀꯣꯛꯄꯩ ꯉꯁꯤꯗꯤ ꯃꯀꯣꯛ ꯑꯄꯩꯕ ꯑꯗꯨꯗ ꯆꯨꯖꯥꯛ ꯃꯀꯨꯅ ꯁꯝ ꯍꯥꯞꯄꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯃꯆꯦꯠ ꯑꯗꯨꯅ ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯀꯨꯞꯄꯝꯃꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯃꯩꯇꯥꯅꯣ ꯈꯪꯗꯦ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯛꯂꯝꯃꯤ ꯇꯣꯟꯁꯥꯡꯁꯨ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯆꯨꯖꯥꯛ ꯃꯀꯨꯅ ꯃꯁꯝ ꯍꯥꯞꯄꯝꯃꯤ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯑꯈꯨꯏꯕ ꯑꯗꯨꯗ ꯃꯩꯇꯥꯟ ꯇꯩꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯣꯛꯄꯩꯅ ꯃꯇꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯥꯃꯣ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯅ ꯑꯩꯅ ꯀꯦꯔꯤꯕꯁꯦ ꯐꯖꯕ꯭ꯔꯣ ꯍꯣꯔꯦꯟ ꯇꯥꯃꯣꯅ ꯎꯕꯗ ꯉꯥꯎꯒꯗ꯭ꯔꯣ ꯃꯤꯠ ꯊꯛꯀꯗ꯭ꯔꯣꯕ ꯉꯥꯎꯅꯤꯌꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯦꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯥꯃꯣ ꯂꯥꯛꯇꯣꯏꯅꯦ ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃꯃꯝꯗ ꯐꯝꯂꯝꯃꯤ ꯀꯣꯛꯄꯩ ꯏꯊꯛ ꯍꯧꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯧꯔꯛꯏ ꯇꯥꯃꯣ ꯍꯣ ꯇꯥꯃꯣ ꯇꯣꯟꯗꯣꯟꯅ ꯀꯤꯅ ꯍꯥꯎ ꯀꯣꯛꯄꯩꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯅꯨꯡꯁꯤꯕꯅ ꯇꯣꯟꯁꯥꯡꯅ ꯇꯥꯃꯣ ꯆꯥꯎꯕꯁꯨ ꯀꯤꯅ ꯍꯥꯎ ꯏꯕꯥꯅꯤꯁꯦ ꯐꯖꯕ꯭ꯔꯣ ꯅꯈꯣꯏ ꯂꯥꯛꯄꯒꯤ ꯀꯦꯔꯤꯅꯦ ꯆꯥꯎꯕꯒ ꯇꯣꯟꯗꯣꯟꯒ ꯆꯤꯔꯣꯟ ꯇꯧꯅꯔꯒ ꯍꯥꯏꯔꯝꯃꯤ ꯆꯥꯎꯕꯅ ꯐꯖꯔꯦ ꯂꯥꯏ ꯈꯗꯥꯛꯄꯤꯗꯨꯝ ꯃꯥꯜꯂꯤꯁꯤꯗꯤ ꯈꯪꯗꯦ ꯕꯨꯠꯅꯦꯅ ꯐꯨꯗꯨꯝ ꯐꯨꯅꯤꯡꯉꯤꯅꯦ ꯕꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯂꯩꯒꯤꯗꯤ ꯍꯥꯏꯗꯦ ꯃꯁꯛ ꯑꯊꯤꯕꯁꯤꯗ ꯀꯤꯔꯤꯅꯤꯅ ꯍꯦꯟꯅ ꯀꯤꯅꯕ ꯇꯧꯔꯤ ꯂꯨꯈꯝꯁꯤ ꯊꯥꯖꯤꯜꯂꯗꯤ ꯇꯣꯟꯗꯣꯟꯅ ꯌꯥꯝ ꯂꯦꯝꯅ ꯂꯩꯇꯦ ꯍꯥꯏꯕ ꯕꯨꯠꯅꯦꯅ ꯑꯩꯈꯣꯏꯅ ꯕꯨꯠ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯂꯦꯝ ꯂꯩꯅꯤ ꯃꯁꯛꯁꯤꯡꯁꯤꯒ ꯀꯣꯛꯄꯩꯅ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯣꯟꯗꯣꯟꯅ ꯍꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒꯤꯅꯦ ꯇꯣꯟꯁꯥꯡ ꯀꯣꯛꯄꯩ ꯍꯔꯥꯎꯔꯝꯃꯤ ꯀꯣꯛꯄꯩ ꯇꯣꯟꯁꯥꯡꯗ ꯌꯦꯡꯂꯒ ꯃꯇꯥ ꯏꯕꯥꯅꯤ ꯀꯦꯕꯒꯤ ꯐꯖꯩ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯅ ꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯀꯦꯁꯤꯀꯣ ꯍꯣꯏ ꯃꯇꯥ ꯀꯣꯛꯄꯩ ꯆꯥꯎꯕ ꯀꯤꯗꯕ ꯁꯥꯔꯒ ꯀꯩꯒꯤꯅꯣ ꯅꯕꯥꯅꯤꯅ ꯃꯤ ꯍꯥꯠꯂꯤꯗꯣ ꯚꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯈꯔ ꯇꯝꯅꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯃꯤꯗꯣ ꯑꯃꯨꯛ ꯍꯥꯠꯂꯤꯗꯤ ꯀꯩꯒꯤꯅꯣ ꯇꯣꯟꯁꯥꯡꯅ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯑꯩꯈꯣই ꯎꯕꯗ ꯋꯥꯟꯊꯈ꯭ꯔꯤꯅꯦ ꯀꯣꯛꯄꯩꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯂꯩꯇꯦꯀꯣ ꯃꯁꯥꯅ ꯋꯥꯟꯊꯈ꯭ꯔꯤꯅꯤ ꯇꯣꯟꯗꯣꯟꯅ ꯐꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯃꯤ ꯍꯥꯠꯀꯅꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯗꯤ ꯏꯁꯩꯗꯨꯝ ꯁꯛꯅꯤꯡꯉꯦ ꯃꯁꯤ ꯍꯥꯏꯔꯒ ꯏꯁꯩ ꯑꯃꯨꯛ ꯁꯛꯂꯝꯃꯤ ꯇꯥꯖꯅꯤꯡꯕ ꯈꯣꯟꯖꯦꯜꯗꯣ ꯇꯥꯍꯜꯂꯣꯅꯦ ꯅꯨꯡꯁꯤꯕ ꯉꯥꯏ ꯉꯝꯗꯔꯦ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯂꯦ ꯇꯥꯅꯤꯡꯗꯦꯀꯣ ꯈꯨꯟ ꯑꯃꯗꯤ ꯅꯞꯁꯤꯜꯂꯛꯀꯅꯤ ꯃꯤ ꯑꯩꯅ ꯇꯥꯃꯣ ꯂꯥꯛꯄꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯅ ꯏꯁꯩ ꯁꯛꯆꯔꯒ ꯇꯣꯟꯁꯥꯡꯅ ꯇꯥꯃꯣ ꯆꯥꯎꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯀꯩꯒꯤꯅꯣ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯚꯨꯠꯅꯦ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯣ ꯁꯥꯎꯔꯛꯑꯣꯔꯥ ꯁꯥꯎꯒꯅꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯔꯛꯑꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯣꯛꯄꯩꯅ ꯇꯥꯃꯣ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ
ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯗꯣꯏꯅꯣ? ꯇꯣꯟꯗꯣꯜ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯆꯧꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯇꯨ ꯃꯁꯤꯒꯤ ꯅꯨꯡꯁꯤꯅ ꯇꯨꯝꯂꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯦ ꯅꯪꯒꯤ ꯁꯦꯟꯁꯤꯡꯗꯣ ꯍꯣꯏ ꯇꯥꯃꯣ ꯅꯨꯡꯁꯤꯕ ꯚꯨꯠ ꯑꯅꯤꯗꯨꯁꯨ ꯑꯄꯪꯕꯤ ꯑꯣꯏꯕꯅꯤꯅ ꯇꯣꯟꯗꯣꯟꯅ ꯅꯨꯡ ꯑꯗꯨꯅ ꯇꯨꯝꯂꯕ ꯃꯇꯝꯗ ꯄꯤꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯊꯥꯖꯔꯝꯃꯤ ꯆꯥꯎꯕꯅ ꯃꯇꯥꯎ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤꯅꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯀꯩ ꯋꯥꯔꯤꯅꯣ ꯅꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯗꯣ? ꯅꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯐꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯔꯛꯏꯕ ꯑꯗꯨꯕꯨꯗꯤ ꯀꯦꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯃꯨꯛ ꯂꯥꯛꯀꯦꯕ ꯀꯣ ꯂꯩꯍꯧꯔꯣ ꯅꯕꯥꯅꯤꯁꯨ ꯑꯗꯣ ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯃꯨꯀꯣ ꯍꯦꯟꯅ ꯐꯖꯔꯛꯅꯕ ꯇꯨꯝꯃꯟꯗꯕꯒꯤ ꯅꯁꯛꯇꯣ ꯊꯤꯅꯦꯕ ꯍꯣꯏ ꯇꯥꯃꯣ ꯇꯣꯟꯁꯥꯡ ꯆꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯃꯣ ꯆꯥꯎꯕ ꯆꯠꯂꯨꯔꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯈꯣꯏꯅꯤꯁꯨ ꯀꯤꯅ ꯆꯦꯟꯆꯠ ꯇꯧꯔꯒ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯚꯨꯠ ꯑꯅꯤꯗꯨ ꯇꯥꯟꯊꯣꯛꯅꯕ ꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯈꯔ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯐꯝꯂꯒ ꯃꯈꯣꯏꯅ ꯚꯨꯠ ꯑꯗꯨ ꯎꯔꯨꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯅꯥꯡꯗ ꯂꯩꯔꯤꯕ ꯚꯨꯠ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯦꯕ ꯄꯥꯝꯕ ꯚꯨꯠꯅꯤ ꯍꯥꯏꯅꯦ ꯏꯁꯩꯒꯁꯦ ꯁꯛꯄ ꯍꯩ ꯍꯥꯏꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩ ꯁꯛꯄꯤꯅꯒ ꯍꯦꯟꯖꯟꯕ ꯉꯝꯗꯦ ꯍꯥꯏꯅꯦ ꯀꯗꯥꯏꯗꯕꯨ ꯇꯝꯂꯤꯕ ꯏꯁꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯣ ꯃꯈꯣꯏꯒꯤꯁꯨ ꯚꯨꯠꯀꯤ ꯏꯁꯩ ꯇꯝꯐꯝ ꯂꯩꯔꯝꯅꯤ ꯑꯗꯨꯗ ꯇꯝꯕ ꯑꯣꯏꯔꯝꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯍꯥꯟꯅꯦ ꯈꯨꯔꯥꯡ ꯏꯕꯣꯍꯜ ꯈꯣꯏꯒꯤ ꯏꯪꯈꯣꯟꯗꯣ ꯑꯗꯨ ꯊꯥꯕ ꯆꯨꯖꯥꯛꯇꯣ ꯑꯍꯤꯡꯗ ꯅꯩꯈꯥꯏꯔꯝꯃꯤ ꯍꯥꯏꯌꯦ ꯑꯗꯣ ꯚꯨꯠꯅꯅꯦꯁꯨ ꯍꯥꯏꯅꯩꯅꯦ ꯑꯩꯗꯤ ꯄꯥꯎꯗ ꯇꯥꯕꯗ ꯅꯨꯡꯗꯥꯡꯗ ꯏꯃꯨꯡꯗꯒꯤ ꯃꯥꯡꯒꯣꯜ ꯐꯥꯎ ꯊꯣꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯋꯥꯊꯤ ꯉꯥꯡꯕꯤꯁꯤꯡꯗꯨ ꯊꯕꯛ ꯂꯩꯇꯕꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯚꯨꯠ ꯑꯗꯨꯗꯤ ꯉꯔꯥꯡ ꯇꯣꯟꯗꯣꯟꯒ ꯆꯥꯎꯕꯒꯅ ꯀꯦꯕꯗ ꯐꯖꯩ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯉꯁꯤꯁꯨ ꯀꯦꯔꯝꯃꯤ ꯀꯣꯛꯄꯩꯅ ꯃꯇꯥ ꯑꯩꯁꯦ ꯀꯣꯛꯁꯦ ꯄꯩꯔꯝꯗ꯭ꯔꯗꯤ ꯐꯖꯔꯝꯗꯧꯅꯤ ꯑꯩꯁꯨ ꯅꯥꯇꯣꯟꯁꯤꯗ ꯇꯨꯝꯂꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯐꯖꯔꯝꯗꯧꯅꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗ ꯌꯦꯡꯂꯒ ꯋꯥꯀꯠꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯀꯣꯛꯄꯩꯅ ꯍꯩꯃꯥ ꯀꯅꯥꯅꯣꯃ ꯂꯥꯛꯏꯅꯦ ꯇꯣꯟꯁꯥꯡꯁꯨ ꯌꯦꯡꯂꯒ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯇꯝꯅꯔꯨꯁꯤ ꯂꯥꯛꯎ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯍꯩꯁ ꯇꯣꯟꯁꯥꯡꯅ ꯀꯔꯤꯒꯤ ꯅꯈꯣꯏ ꯂꯩꯕꯗꯒꯤ ꯈꯨꯟ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯅ ꯇꯧꯕꯤꯔꯛꯀꯦ ꯀꯣꯛꯄꯩꯅ ꯉꯝꯂꯣꯏ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯑꯩꯁꯨ ꯉꯝꯂꯣꯏ ꯉꯝꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯅ ꯃꯆꯤꯟꯗ ꯅꯥꯏꯁꯣꯟ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯛꯂꯒ ꯚꯨꯠ ꯑꯅꯤꯗꯨꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯟꯕ ꯉꯝꯂꯣꯏ ꯃꯥꯏꯕꯅ ꯇꯥꯏꯔꯦꯟꯗꯨ ꯈꯤꯛꯂꯝꯃꯤ ꯍꯟꯈ꯭ꯔꯣ ꯁꯨ ꯇꯣꯟꯁꯥꯡꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯍꯟꯗꯣꯏꯕ ꯅꯕꯥꯅꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯛꯄꯅꯣ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯣ ꯀꯣꯛꯄꯩꯅ ꯑꯩꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗꯨꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯀꯣꯏꯅꯁꯤ ꯍꯥꯏꯔꯨꯕꯒꯤ ꯅꯨꯄꯥꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥꯅ ꯁꯤꯖꯈꯤꯕꯅꯤ ꯃꯥꯏꯕꯅ ꯇꯣꯟꯁꯥꯡꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯒ ꯅꯪꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯔꯝ ꯑꯩꯗꯤ ꯒꯥꯔꯤꯅ ꯊꯣꯝꯂꯒ ꯁꯤꯈꯤꯕꯅꯤ ꯐꯔꯦ ꯅꯕꯥꯅꯤ ꯑꯩꯅ ꯂꯥꯏ ꯂꯩꯕꯥꯛꯇ ꯌꯧꯍꯜꯂꯒꯦ ꯅꯕꯥꯅꯤ ꯍꯟꯈ꯭ꯔꯣꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯚꯨꯠ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯍꯜꯍꯟꯈꯤ ꯇꯣꯟꯗꯣꯟꯁꯨ ꯆꯥꯎꯕꯁꯨ ꯃꯥꯏꯕꯅ ꯚꯨꯠ ꯑꯗꯨ ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ haraurami. Tondonsu buttagi sen puruba aduna nupi ama luhongle masa amasu khangjari. Nongma tondongi mangda kokpaina. Hai tondon, aigi sel ado nongma lawba lakani. Namit oda sel adu pidaba yaro. Masi hairaga mangkirami. Tondon mikap khangthok thokle. Mahak amuk kiba haure. Nongalaga chawbada wari adu lirami chawbana. Mataw adudi kamai tawni. Mangdu ubugi wani kem tawrida. Masi hairaga themjin birami. Adubu tondongi mangdadi but athibi adu toina urami. Madudagi kiratuna mahaksu maiba tanarage khale. Khundugi khwaidagi miyamna sak khangnaba maiba amagi manakta laktuna but adudagi mahakna sel pukhiba adu lirami maiba aduna. Adudi sel sing adu singdaba yar. Maram asina athubida sel sing adu singnabato. Adu natrabadi but ado amuk halaktuna nahaku hatobo phawbugi. Pau asitabada tondon adu kirami. Sel singdausu khara sizinarubadagi law inkhon yondaba yaramde. Maram asina magi mamaga magi nupiga wari sanarami. Pau ase khondugi mioi singna nimphung taraklami. Laikai gi miwa ngangnabigi thabak ama phangbadawna tondongi wari amuk sanare nupi amana. Buttagi selga purami. Aikhoina somda butkinari. Nupi amana amuk
ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤ ꯑꯉꯛ ꯄꯥꯎ ꯌꯥꯝ ꯇꯥꯔꯛꯈꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯗꯣ ꯌꯣꯟꯅꯕ ꯇꯧꯔꯝꯃꯤ ꯂꯩꯍꯥꯎ ꯃꯆꯥ ꯇꯣꯟꯗꯣꯟꯗ ꯉꯥꯡꯂꯝꯃꯤ ꯑꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯕꯨꯠꯇꯒꯤ ꯁꯦꯜꯒ ꯄꯨꯔꯝꯂꯤꯕ ꯏꯆꯥꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯍꯧꯗ꯭ꯔꯤꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯅꯪ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯇꯣꯟꯗꯣꯟꯗ ꯃꯃꯥꯅ ꯑꯗꯨꯝ ꯆꯩꯕꯤꯔꯦ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯁꯦꯜ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯩꯕ ꯁꯦꯜ ꯑꯗꯨꯒ ꯄꯨꯟꯅ ꯅꯣꯡꯃ ꯃꯥꯏꯕꯒ ꯂꯣꯏꯅꯅ ꯕꯨꯠ ꯑꯗꯨ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯀꯧꯔꯒ ꯁꯦꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯤꯡꯈꯤ ꯃꯗꯨꯗꯒꯤ ꯈꯨꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯈꯤꯗ꯭ꯔꯦ ꯇꯣꯟꯗꯣꯟꯁꯨ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ